National Sports University Manipur dagi hongtok piganu Manipur gi mafam amada hektamak sabiyo haina MPCC gi President TN Haukip na Center gi pukning tingsinkre. YTV Local the Sports University sabi na balamdam adum gi sanaroi sing yauna miyam na wakat khongchat chatkre. Muslim Singh Uniform Civil Code Sem Naba NDA Government ki Thawongbu Yairipo ki Muslim Singh na Yaning Daba Fongdokre. Amasung Semgat Sagat Pang Ngamlui Daba Oirabadi Karigidamak Laingak na Model Village Oina Lauktok Piribano Haina Ngairang Bam Kunggong Amasung Kaidem gi Miyam na Hanglakli. Mayam bukurum zari adomni yengbiriba Impact News ni ai khanginbam thoinu henbi hauzik pungja si phawbugi maroi ba pau sing miyam da pizari YTV Local the Sports University saba yaroi hairabasu mafam amada sabiyu state asigi mapandadi pubi khinu haina MPCC gi President TN Haukip na fongdokre Lakadori Batara Mathoi Sube Assembly Election Asigamari Lainana Kaishamthong Block Congress Committee na Sinduna Pishimthong Ningom Lerak Talaiba YLL Ground da Pangthokiba Nongmagi Oiba Political Conference ta Mathaki Wafam Asi Fongdokibane Mahana Makha Taraduna YTV Local the Sports University Asi Sananaba Center na Lam Ekar Chani PU Haibada State Government na Lam Ekar Chahum Kun Piduna Marang Kai na Sananaba Hotnakibane Adubu Union Sports Minister Laktuna last hour the mafam aduda sadanaba khanghalakhiba thawongbu pendaba fongdoki Education, Power Health, Water Supply Sector kaya chakhathan batanatana territorial integrity amasung akoibagi fibam phagathanba haiba hiram sing asida Congress na ahanba mityeng thamduna chakhat thaurangi lamzelda lamdam asi pukhalakli haiki Mahoy na kadai da no mat thamge harisu yai towo budi Manipur mapanda puthok piganu Manipur mapanda puthok ke na yam chak patin yot pa pit na lebane ba aduda Chief Minister adu stuck up tore magi Council of Minister na pressure piman badagi emergency meeting phab da oga mantri na ada hongani haibagi step to ta na bani kari tausara haina hoi na khoi na ta na ga do budu se khoi na dum khange na khoi na pa ma pham da hayo yare thamsi to budi Manipur pan da puthok pi Thauramasi Saruk Yakiba Revenue Minister I Hemochandrana BJP na Manipur Kangani Hairaga Manipur Thugaina NSCN IM na backing Tobanaga People's Front NPF ka kariki pullibano haike Mahana Makha Taraduna Center the BJP na chahi ahum government pairakle adubu state government ki makhada laitaba phibam sathina soklaba NH 37 gi Imphal Ziri lambi numit Germany gi manung da semgani hairabasu ngasi fawba semdri haina pendaba fongdokhe Kaisamthong AC da Congress ki mirep oigadoriba hanagi Minister L Jayant Kumar gi election campaign oina Pangthokiba Thoram Aduda Nambol MLA N Loken Sagolban MLA RK Imo Amasung Party Asigi Maruibo officials Singna Sarukyaki Delhi da Mai Tharaga Manipur ya koi ki chapu yanda thongiba chakado mungado banati Delhi da wayam ngangaga Imphal shohor da natraga Manipur ki khungang da Manipur ki chingnung manung da Madugi kanak ba lakado banate kariguma BJP sina adyam na Manipur sin nung shiramagati khongban on na thok lauriba aikoi ki National Highway number 37 Ziri lambi se chai ahum pharakado netna moina sason painai se sidi aikoi ki makada laiba lambi na tiaba sidi BRO ki makada laiba ni aikoi ki state government na sem ge so yadaba lambi ne ba moi sem abram Thasigi Mari the Union Minister of State Vijay Goyal Laktuna Sports University Sagadaba Mafam Yengsilaba Matung Mahakna Haikiba Wafam Singh Amadi BJP gi Maruiba Myoi Ama Oiriba RK Ranjanna Media da Haikiba Wafambo Yaning da Bafongdok tuna ngarang dagi Miyamna Khongjom Bazar da Irang Haurakibadu Ngasidi Kakching area da su Miyamna Irang Hauraktuna Makha Chatharakre Sports University Saba Asida Lam Mapusu Nataba Soragi Myoi Kharana Irang Hauduna Amadi
मीना इंसिनबा लौदुना मफम असिदा स्पोर्ट्स यूनिवर्सिटी सादनबा होटनबा असि यानिंगदे हाइदुना मसिंग यामलबा मियाम अदुना अराकपा गारी सिंग अदु चेक तौखि अमदी सोरागी मियोय सिंग अमता चटहनखिदे थवोंग असिगा चप मानाना कक्चिंग लमखाई अमदी कक्चिंग बाजार एरिया दसु माइकयेदोम गी मियाम न लंबी द लाकपा गारी सिंग सोरागी मियोय सिंग यावब्रा हाइना चेक तौदुना सोरागी मियोय अमता चटहनखिद्रे नाकलमरोमदा खोंगजोम सर्कल स्पोर्ट्स एंड डेवलपमेंट ऑर्गेनाइजेशन सिंधुना स्पोर्ट्स यूनिवर्सिटी मफम होंग यारोय याइटिबी लोकल दा अदुमक सागदबनी हाइना खोंगजोम बाजार कम्युनिटी हॉल दा वाकन मिफम फंबगा लोइनना मियाम की ओइबा मिफम अमसु पांगथोक्तुना वारेप कया मरुमसु लौख्रे वाकन मिफम अदुदा सरुक याखिबसिंगना पाउमिसिंगदा फोंदोरकपदा थासिगी मरीदा यूनियन मिनिस्टर विजय गोयल ना याइटिबी लोकल दा यंगसिनबा लाकपदा यूनिवर्सिटी असिबु साहनिंगबा थौबाल डिस्ट्रिक्ट की मफम कयादगी लाखिबा सानारोय यावबा मियोय लिसिंग अहुम रोमना तरामना ओकनबा परेंग लेप्तुना लैरिबा अदुबु यूनिवर्सिटी असि साबदा यानिंगदबा कांगबुनी हाइना बीजेपी के स्पोक्सपर्सन आर के रंजन ना मीडिया अमगी खननैनबा थौरमदा हाइखिबा अदुबु यामना कन्ना यानिंगदबा फोंदोरकपगा लोइनना पुंदुना लेरिबा मियाम अदुदा वाहै अमा फाउबा यूनियन मिनिस्टर ना फोंदोक पिरमदबदा यामना पेंदे हाइनासो फोंदोकनखि नेशनल स्पोर्ट्स यूनिवर्सिटी सानबगिदमक लम पिथोखरबा लंगथबाल खुलदगी वाकत मिफम अदुदा सरु याखिबसिंगना फोंदोकखिबदा स्पोर्ट्स यूनिवर्सिटी सानबगिदमक थवाई हक्चांग यावना होनदुना तुंगी मिरोलगिदमक खंदुना लम फाउबा पिथोक्तुना लाखिबने करिगुंबा मफम असिदा स्पोर्ट्स यूनिवर्सिटी असि साद्रबदी लम पिथोखरबा लंगथबालगी खुंजा सिंगना मसा फाउबा सीजनबगी फिरेप लौनरे हाइखि ngasi wakan mifam aduda sports university da BJP thaubalgi फिरेप मयेक सेंगु याइटिबी लोकल सोरागा हिरम अमतदा मरी लेनदे बीजेपी ना थौबालगी प्रजा मियामबो अपंग बसीबा यानिंगदे बीजेपी लुचिंग बसिंगना सोरागा लोकतुना बलेपु स्पोर्ट्स ट पॉलिटिक्स तौबिगनु विजय गोयल गी वाफम बीजेपी मणिपुर ना हाना सेमतोकलब वाफमनी बीजेपी लुचिंग बसिंगना मणिपुर बु मई हौननब सिनगनु थमोय सेंगना सेबा तौ बीजेपी थौबाल डिस्ट्रिक्ट की मियामना बॉयकॉट तौरे अमदी बीजेपी ना थौबाल गी प्रजा सिंह बु लेखा तहनगनु हाइबा प्ले कार्ड सिंह सिजिनखे तुम कोइना लेहौरदबा मखोयगी होनजबम ओइबा कानजबम ओइबा लंबी से थदत बिगनु लाइबक थिरेगदी वोट कारगजु लैना अमदा अदुम मसीगी मोय या अदुगुम राजनीति फिल्म मसिदा संबिगनु कांग्रेस हाइबा नाइबिगनु बीजेपी बि हाइबा नाइबिगनु तुंगी मिरोनगी दमकता यगगा लेहौरिबा प्रजा पुनमकना बसिदा हेक तौदबा मतमजा पुंसी चुपगी ओइना बीजेपी बु अमोकाना नुक्सीबा ngमोय NDA ने लुचिंगबा सेंट्रल गवर्नमेंट की मखादा इस्लाम लाइनिंग चटपा मियोय सिंहबु नमथनब होनरे हाइना तानजिम उलामा ई मिलिया याइरिपो की माइकैदगी थमलखले ngasi तानजिम उलामा ई मिलिया ना सिंधना अंद्रो केंद्र एसी की याइरिपो चंगमदाबी मखाले कायदा लेबा पुराना वाली मस्जिद ता उलमा हुफस सिंगी ओइबा मिफम फमदुना प्राइम मिनिस्टर मोदी की गवर्नमेंट असिना हौजे हौजे इस्लाम लाइनिंग चटपसिंग द थमलिबा मिटिंग मतंगदा खनख्रे मिफम अदुना बीजेपी न लुचिंगबा गवर्नमेंट न इस्लाम लाइनिंग चटप मियोय सिंगी अपामबगी मायोक्ता कुरान शरीफ हुकुम सिंगनाबा तलाक अहुम यावना इस्लाम चटनरोल सिंगबु नाथैनबा मुस्लिम सिंगी ओइबा यूनिफॉर्म सिविल कोड सेमनबा तौरिबा असि याबा ngamloi मुस्लिम सिंगी युम्बी अमा ओइरिबा ऑल इंडिया हज कमिटी दा अलेमगी सीट अहुम रिजर्व तौरंबा अदु कखिबा अमदी RSS न मुस्लिम राष्ट्रीय मंच कोबा ऑर्गेनाइजेशन अमा सेमदुना इस्लाम लाइनिंग असिबु राजनीति ओंथोक्ले हाइना वारेप लौख्रे मिफम अदुगा मरी लैनना तानजिम उलामा ई मिलिया गी Alhaz Maulana Yusuf Ahmad Kazmi na haikibada India haibelebak asi secular socialist amadi democratic oibelebak amani haina malem mangda chauthokjari adubu leibak asi gi chetna kanglon gi wangmada BJP government ama center da lakpadagi Islam lining bu thajaba miyoy singi apamba amadi lining asigi mayokta thabak thoram kaya ama pangthorakle Center government na chathariba chatna kanglon sing asi Muslim furup ki miyoy sing na yabang ngamloi loinana andro kendra dagi hauraga Muslim furup singi oiba achauba ihau ama central government ki mayok ta lakani loinana laibak asida tangdu laita
दनबगी मसक अमा ओइगनी हाइना अलहाज मौलाना यूसुफ अहमद कासमीना चेक्सनवा थमलखे सेंट्रल गवर्नमेंट ना मुस्लिम मियाम की खन्ना इस्लाम लाइनिंग की मायोक्ता हौजे हौजिक चथरिबा चटना कांगलोन सिंह असी अथुब मतमदा लेपकदबनी हाइना थमलखली तोंगान तोंगान बे लेजरीबे चटनबी असिबु थादोक लेहरगा नरेंद्र मोदी बीजेपी के असुगुमलबा सरकार असिना मुथल लेहरगा यूनिफॉर्म सिविल कोड अमा लिंखटकनी हाइबसे कंडेम तौबत नतना मसिबु धर्म जात बिजा इस्लाम तनतना धर्म चलिबा खुदिमकना माकी मथकता कंडेम तौरेहरगा इंडिया की मफम खुदिमकता मसिगी अगेंस्ट जुलूस थोकरे हाइदेरा मार्च पार्ट करे रैली के आसकरे अखोय मणिपुर दि सत्ती अदो अखोय मणिपुर रैली चपनतना मिहान मिपुल लांगना बार्तोन तौबनी भारत दसिदा मसा मसा की डेमोक्रेसी लाइनिंग लाइसोंदा खुद थिंजिन बिदनबा अपील तौजरी संसद आदर्श ग्राम योजना की मखादा इम्फाल वेस्ट डिस्ट्रिक्ट की मनुंग चन्ना लेबा ngairangबम खुंबोंग ममांग अमदी खाइदेम खुलबु मॉडल विलेज ओइना सेमगतलगनी हाइना लाउथोख्रबसु ngasi फावबा मणिपुर लेंगांगना मॉडल विलेज अमा ओइना थबक अमत्ता लोखत पिद्रे हाइना खुल अहुमसिगी खुंजा सिंगना पेंदबा फोंगदोरक्ली हिरामसिगी मतंगदा ngasi नुंगथिल ngairangबम खुलदा पाउमी सिंगा उनबदा वेस्टर्न स्पोर्टिंग क्लब ngairangबम की प्रेसिडेंट खुंद्राकबम इबोम चाना हाइखिबदा हौखिबा कुमजा लिसिंगनी तरा मरीदा खुल अहुमसिबु मॉडल विलेज ओइना सेमगतनबा लेंगाकना लाउथोख्रबने अदुबु ngasi फावबा थबक अमता लोखतबसी यानिंगदे मॉडल विलेज अमदा लेगदब मचाक मथुम अमता ngasi फावबा मरी लेनब अथॉरिटी ना सेमगतपिदे अदुबु मणिपुर लेंगाकना खुल अहुमसिदा मिनी स्टेडियम जिमखाना लाइब्रेरी पुलिस स्टेशन फायर स्टेशन अपग्रेडेशन ऑफ PHC डाम चिल्ड्रन पार्क न चिंग कया सेमगतकनी हाइना मतम कयादगी थाजब पीदुना लाखि हाइरिबा सिंग असी सेमगत सागनब वर्क ऑर्डर फावबा थोख्रबने मरमदुना अथुब मतमदा मॉडल विलेज ओइनबा सेमगत सागतपगी थबक हौद्रबदी खुल अहुम की खुंजा सिंगना मखल कया की खोंजंग चंगसिलगने लोइनना सेमगत सागतप ngamloidaba oirabadi karigidamak model village oihangani haina thajaba pibano hainasu ngairangbam khumbong mamang amadi khaidem khulgi khunja singna manipur lengakta hanglakli थबक से लाउथोकपिगरगा ngrangbang gi waina GP gi waina थबक से अमत्ता फिजिकल waina लेहौररोइद्रा हाइबि पाखचदना अखोइना मयाम दा वाकचबनी मरी लेनबो अथॉरिटी दा अदुन मरी लेनबो अथॉरिटी ना हाइबा अखोइगी 53 वर्क प्लान असि अथुबु मतम दा अमुतंग लाकपिरगा मखोइगी स्टेटस असिसु कदाइ भोग यौरे हाइबसे अमुतंग अखोइ खंजनिंगबा अदुगा मसिगी जि सैंक्शन जो तौबिगरबा सैंक्शन तौद्रगना करी प्रॉब्लम लेदना अखोइ ngasi थबक से पैकेटरिनो हाइजो अखोइ खंजदबा अदुन मरी लेनबो अथॉरिटी ना हाइबा सिंग असि मयांग ममांगदा मुक्तंग खबर सेंदोकपिरलबदी इम्फाल वेस्ट की मनुंग चनबा उरिपोक हाउबम देवान लेकाई द बोम अमा पोखाइख्रे बोम अदु ngase युकपुंग मंगा ताबा मतम द लेकाई अदुगी RK ओंगबी बिशोभानु कौबी नुपी अमगी सोरोक मपाल द नौना साबा दुकान अमगी ममांगदा पोखाइबने थौदो अदुदा अशोक अपल अमता यावखिदे अदुबु RK ओंगबी बिशोभानु का भरा सांदुना चमना हिंजब मियोइनी लोइनना महाकी मचानुपाना LIC एजेंट ओइना थबक तौबनी हाइरे बोम अदु कनाना करी मरम की पोखाई हनबनो हाइबदु हौजिक फावबा खंगबंगमद्री बोम पोखाई खिबादुगा मरी लेनना अपुनबा याइफा थौरांग नुपी लुप उरिपोक मयाई लेकाई उरिपोक सोरवन थिंगेल अमदी उरिपोक खाइदेम लेकाई गी मेरा पाइबी सिंगी मिहुत सिंगना सरुक यादुना वाकट मिफम अमा फमख्रे वाकट मिफम अदुना मियाम तिनबा मफम द बोम पोखाई हंदुना मियाम दा अकी अखंग पोखन खिबा थौवंगबो यामना कन्ना कंडेम तौखि थौदोक असी कनाना अमदी करी मरम गी तौबनो हाइबा अथुबा मतम द सेंगतोकपिरउ हाइनसु अपील तौरक्ली करम्बा संस्थानो करम्बा यावलुमनो खंगदबा खरना अखोइदा तौरमिबसे अखोइ कयहानि मसद मिसिमिना थोगदी कनाना दायित्व लौबिगनी अदगी मी यामना जिनबा वाकिंग चनबा टाइमिंग सिदा मखोइना तौरिसे खितंग इसा सिंग हाइगद्रा इनाउ सिंग हाइगद्रा मखोइजु वाखन खितंग खंधमंदे करम्बा संस्थाना तौरिनो करम्बा यावलुमनो हाबदो अखोइ अथुबा मतमदा छेंगदोकपा पामी Global Food Nutrition amadi akoibagi ngaksel gidamak agro biodiversity the research tawba asi yamna maru oire haina Prime Minister Narendra Modi na hairi wafam asi Prime Minister Narendra Modi na ihan hanba oina ngasi New Delhi gi Bigyan Bhavan da International Agro Biodiversity Congress hogdokladuna haikibane
mahausa khal kaitharakpa amadi pollution na maram oiraga makhal kaya gi pambi amasung sasan kaya mangsilakli haiki ngasidagi hauraga November gi mapan phawba numit mari ni chupna chathagadaba mifam asida leibak humfu gi delegate chamapan na saruk yari mifam asida matau karamna agro biodiversity kanba ngamgadage haibagi matangda khanabaga loinana aying asagi phibam honglakpagi matangda leiriba akiba asigi matangda su khanagani hairi Manipur lenga ka peace talk chathariba lo na thinkrabal halov URF chinkhai nganba Soviet group na police ka manaraga miphamipul tawbagi thabak asile piu haina lamlai PS ki manung chanba napet pali ki miyamna apel tawrakli ngasi Manipur Press Club ta pawmis singa unabada napet pali maira paibi secretary L Santina chahi asigi April thada thabal chongbagi irang amada mafam aduda designated camp saduna laiba URF Chinkhai nganba Soviet group asi miyamna tanthoki thawdo adudagi ngai hak leitana ki hanbagi thabak chatharaklaba matung ngasi ayuk pung manga taba matamda napet pali mamang lekaidagi yumnam Somarendra kobo miyoi ama varna car angauba amadi gypsy da lakpa CDO Imphal East ki team amana phaduna pukhi phabagi pau khangbadagi mafam adugi miyamna tanaduna porompat PS tagi lokthoki Asugumba micham phabagi thabak asi matungda tawbidanaba mari lenaba authority na yengsinbiyo haina phongdorake Masigumba thoning-daba thogdok-singja karigumba sujina hairiba khudingi Chinkhai nganba Soviet group asina mara leitaba miyoi masagi private ki nungaitaba amadagi hekta maran pisalaga phaba punbagi thabak chathariba khoigi lebak ki lengak oriba khulai paiba lan misingje moina chaliba thogdok ase achumba natte haina koina haijiningi leiba ngamdanabagi mawongda la kadoreba sese aduna sigi matangda sarkar gi miyengje athu matamda changaknaba thoningdaba thogdok mayam ama tholakpa yai mase sarkar na miyeng changakta taragadi Lakadori Batarama Thorsuba Manipur Assembly election da Kurai Assembly constituency da BJP ki candidate oina mirep oigani hairiba Kuraizam Ratan Kumar na constituency asigi manung da leiba Ningol Singh Chakau bagi thauram ama ngasi pangthokre Kurai Kendra Development Forum na Sinduna Ayang Pali Road Talaiba Kuraizam Ratan Kumar gi yumda pangthokiba thauram adida Kurai AC gi tongan ba mafam singdagi lakpa Ningol punna lising ani ga chamnga rom sarukyakhi thauram aduga mari leinana BJP da vote piduna corruption muthatlasi haiba asida yumpham oiraga miyamgi oiba rally amasu chatkibaga loinana matam kayagi mamangdagi Kurai AC gi mafam kayada thaknaba ising phangdriba mai chang naidriba mayamasi laibak thibani haikibaga loinana BJP na government pairaba matamda awanba amasung soidana lakani haina Kuraizam Ratan Kumar na phongdoki Editor da chithi ibagi matang da nongmagi oibo workshop among us in Nagamapal de Laiba Seva Bharati Manipur gi Shanglen da Pangthokre Vishwa Samvad Kendra Manipur na Sindhuna Pangthokiba Thoramadida DIPR gi retired joint director A Balkrishna Sharma Vishwa Samvad Kendra Manipur gi president A Brajakumar Sarma amadi Impact News ki editor Yomnam Rupachandra Su Sarukyakhi Thauram aduga mari leinana A Brajakumar Sarma na phongdokhibada pauche singda yauriba letter to editor gi column asina miyam gi wakhalon phongdoknabagi khudong chaba pibada natana miyam bu khunai asigi thengnariba phibam singda saruk yabagi khudong chaba ama piri haina phongdokhi Sagi democracy sidadi participation ujiki lengak sida akoina khalliba akoigi common man akoigi Maruina Manipur gi khaliba vote prajana kari pami democracy da di prajana kari pami government kari dauri haise asi koi media koi mass communication gi through da koi khabar gi through da electronic media gi through da aduga koi traditional media sumang le agumba kari gumba myam si gi through da nakan ani mak si pau phawna ba masangi adu masigi overall sini using mass communication na lawriwa mass communication gi manung da Jigi mass communication sigi manung dalai risi electronic media Madhya Pradesh ki Bhopal Central Jail digi nanthok tuna chen khiba aina thinkraba Students Islamic Movement of India ge miyoi nipan bu police na kap tuna hat khibagi thokdok pu yaning da bafongdok tuna protest tawkhre
Protest adu Social Democratic Party of India Manipur State na sindana Lilong Bazar da pangthokibani. Protest adu da party asigi member sing amasung Lilong gi mafam da leidiba miyam na sarukya Miyam aduna Bhopal gi thaudok semjin sajin bani police ki thawong yaning de haina thaba play card sing sizinaki loinana kholaw kayasu lauki. Thangwaiban United Club ki members sing na sinduna nagamapal digi assembly fawbugi lambi da leiramba pothole sing men sinbagi thabak ama paikhat kre. Thangwaiban United Club ki vice president Leishang Them Pratap na phungdorakpada state asigi MLA humpu na chatnariba lambi asida pothole mayam asina maram oiraga accident na chingba khudongcha daba kaya thoglakpa asidagi koknaba Thangwaiban gi leiriba club mayam punsinduna lambi asi sembani hairi. Loinana semba hogalakpa matamda MLA Joykishan laktuna achangba potlam sing pangani haina su phongdok lambabusu thagatpa phongdorakli. Ngasi milalgi oiba mifam ama pangthoktuna milalgi luching purel kaya potha khibagi mihut sing hap khibaga loinana desamgi president bu tamthina phurakhibabu nongaitaba phongdokre haina milal na thokpa cherol amana khanghelakli. Others Medicare Services Hainaming Thonba Others Laboratory ge subsidiary brand sama Porompat Talaiba Jenims ki men get the hangtokre. Now na hangtokliba brands asida diagnostic tanatana MRI, CT scan, EEG, ECG, audiometry, spirometry, ultrasound, amasung X-ray gi khudongchaba sing miyam da phanghali. Eye clinic yauna hangtokliba brands asida athuba matamda medical training center amaso hangtokadori. Kangla Paktaleba Others Laboratory the Chatnariba Anaba Sing the Piba Kudong Chaba Sing Maroina Cancer patient sing the 50% concession, diabetic patient amasung chronically ill patient sing the Piba 10% concession sing asigi mathakta ngasi hangtukliba brands asida BPL card holder sing the 10% amasung cancer patient singi oina MRI amasung CT scan lawada 20% ki concession sing piri. Ngasigi thauramadu da thongju ACG MLA TH Vishwajit, consultant physician Dr. AK Surendra, amasung consultant neurosurgeon Dr. W Motilal su sarukyaki. Bisnupur district ki amatangairaba nupi singtagi oiriba S Kula Women's College Nambolbu Manipur lenga ki oiba full-fledged government college oihanbinaba Development and Protection United Voluntary Organization Nambol na lenga ki pukning chingsilakli. College ase nak ki A grade fangba ahanba college ama oibatanatana infrastructure matik chana leiraba amasung college asigi oza singna kathokpaga loina na research work publication faculty development program kaya paikhatuna Manipur ki mingchet purakliba college amasu oiri amaromda college asida matamga chunaraba course kaya so hangtoktuna skill development potential course kaya so hangdoktuna lamdam sigi miyamda achawba mateng piriba College asi promotion of women education gi mitiyang da athuba matamda lenga ki oiba full-fledged government college oihanbinanaba taksilakli. Amaronda Thobal district ki manungda nupi singi amatangairaba chahi kuntra taruk suraba waikhom mani girls college asibusu government ki college ama oina lokshin biyo haina college asigi students union na government ki pukning chingsilakli. Hiramasigi matangda haukiba November 6 the college asigi campus ta Pawi Singa Unabama the college asigi general secretary oiriba M Gitarani na haikibada Ziri college pulengak na lawsilagani haina phungdokiba asigumna infrastructure matik chana leiraba position holder kaya amasu puthokraba amasung community kaya na sunatam liba college asibusu lengak na lawsin biyo haiba wafam thamki. High Court of Manipur gi waref ki onataina bada MLA Dr. I Ibohalbi amasung W Devjit Singh ex secretary bu Thambal Marik College oinam gi governing body gi member oina Manipur lengak na khanjilak libasi college asi namduna muthatna bohona bani haina oinam nagar panchayat ki ex chairperson CH Ibohal Singh na thokpa cherol amana maral sirakli.
Manipuri Mami Kumhai gi Khongchatta ngasi amadi hayeng haiba thimda film gi oiba numit humni chupna chathagadaba seminar among asidagi Film Forum Manipur amasung Manipur State Film Development Society na sindna MFDC da hawdokre hawdokpagi thoramadu da forum asigi chairman yauna film gi lamda sagnairaba kayana wangangki Matang swaisida break kama lagzage Manipur amadi malim ki tongan bay pau single loina na koi break tigi amna thun hanjarake Impact News pu meeting taduna lebio Oza Pain Relief Ointment Khwang naba hok chikpa tang chikpa amadi khu naba na singbada sinaba yarba Oza Lipsap group na puthok saba Oza sinabiyo Mayamba amuka hana taram nokchari bulletin asigi makhataba pau miyam de pizari Nepra Manjor BJP supporter committee na sinduna ke Shamthong AC ge aspiring candidate puthokpagi thoram ama pangthokre committee asina Nepra Manjor lekai da leiba wahengbam Piananda bulakliba taramathoi suba Manipur assembly election da ke Shamthong AC ge BJP mirep oinana ba puthokhe Nepra Manjor lekai da leiba wahengbam Piananda gi yumda pangthokiba achamba thoram aduda mirep oigadoriba Piananda na Miyoi ama miyam ge seba taunaba thorakpada matik chai natraga chade haibadu miyam na khanbada matam yam na changba natte adubu election gi miref ama oina thoglakpada matam thengba nganbagi wafam leite haiki OBC Morcha BJP Manipur Pradesh ki Mihut Singha Haukiba November Manga da Laklamba Minister of Social Justice and Empowerment Sri Thawarchand Gehlot ka unaduna lamdam sida thengnari ba khudong chada ba kayagi maramda paudam khre hairi lamdam sigi mahiroi singda piba scholarship ki senfam matam chana amadi matam ga chunaba changda phanghan Binanaba Minister gi Pukning Chungsin ki Haina OBC Morcha BJP Manipur Pradesh ki General Secretary Khuraizam Loken na Fangdorakli. India gi regional film singbu hena top mahau ama pinabagi pandamda Museum of the Moving Image amadi the India Center Foundation na India Kaleidoscope haina ming thonba anoba kumhai ama haudoklagani Lakriba December Nipan da hudokadoriba festival asida utkadoriba feature film Nipan gi manungda lamdamasigi sagnairaba director Haubam Pavan Kumar na direction piba Loktak Laidembi haina ming thonba Loktak patta khundariba ngami singda best of film asi December ki tang mapanda utkani Lakliba November Tara dagi Taramapan Fauba State Youth Hostel Salt Lake Kolkata da Pangthukadoriba Pre-Republic Day Parade Camp 2016-17 da Saruk Yarona Bamyoi Tara Mangana Sabate Mama Hayeng Imphal Thadok Lagani Haina State NSS Cell na Thadorok Pacherol Amana Hairakli Prenatal Diagnostic Technique Haiba Hiram da Nongmagi Oiba Awareness Camp among Asilam Ding Cherapur Homeopathic and Union Association Amasong Rural Youth Development Association Sindana Thawal District ki Manung Chanba Sangayum from the Pangthokre Awareness Camp Aduda Chief Medical Officer Thawal Dr. Jayant Kumar Sangayum from Jila Parishad ki member Sajida Bibi Amasong Assistant Commissioner Sheikh Abdul Hakim na Dice member Oina Sarukyaki Ngasi ayuk drug cell Churachandpur amasung women police ki apun bakhutpu amana heroin number 4 gram tara amasung WY tablet piece chatret ka tara homdoi ga konana nupi ama phagat khre pharaba nupi adudi lut hoi kim chahi nifu leikidraba
गिंजामवान चुराचांदपुर डिस्ट्रिक्ट की पियारशनवान विलेज तकी ni amasung चुराचांदपुर पुलिस स्टेशन नमहा की मथक्ता नार्कोटिक ड्रग्स एंड साइकोट्रोपिक सब्सटेंसेस एक्ट की मखादा केस अमसु लोखटख्रे MS Simon gi Mihatpur Chiru Union, North East India Chiru Students Union, amadi tongan ba Chiru gi organization singna kan ba mong da condemn tawkre. Chiru gi oiba tongan ba organization singi mahut sillaga Chiru Union na thadorak pacherol amagi matung inna laikhidraba MS Simon da siri ba maral adu yumpham yaudabani haibase MS Simon gi imung manunga wari sanabadagi khangbangamle hairi. Thawal district ki manung chanba nongpok sekmai da leiriba miyam da LPG fanghannabugi pandamda ngasi MS JCD Indian Gramin Vidrak Kauba Anoba Gas Distribution Agency amhang tokre. District asigi Deputy Commissioner M Joina Agency asigi gas godown amadi showroom su thoram asida sangakhi. Manipur Women Foundation की तरेट लग सुबह मपो कुमन थौरम पांगथोखरे मपो कुमन थौरम अदु फाउंडेशन असिन सिंधुना मणिपुर प्रेस क्लब ता पांगथोखे थौरम अदुदा MP TH मैनिया यावना तोंगान बमियोय सिंह अमसुंग फाउंडेशन असिगी मेंबर सिंह न सरुक याखे थौरम अदुदा सरुक याखे बो वांगांगलोय सिंह न लमदम असिद नुपीदा अहेन बसक्ति फंगहन नबगी थौरांग कया अमा पाइखटली हाइखी अदु मोयनमक थौरांग कया पाइखलबसु नुपी अमसुंग angang singi mathakta thokhaning da bathogdo kaya amasu leptana thoklakli asigumba thogdok sing asi thingnana ba miyam punna tangsin minaba mathau tai haiba wafam sing thamnakhi ai ko Haukiba November manga da Bisnupur District Congress Committee na Sindhuna Nambol Block Congress Bhavan gi mamang da wakat mifam amafam khre haina committee asigi chairol amana hairakli All India Congress Committee ki Vice President Oiriba Rahul Gandhi bu Delhi Police na detain tawduna ikai ba pi khibabu yaning da bafong doctor na protest asita thakibani haina chairol dura makha tarakli hauze sanabagi pauda Tarabathoi Suba Manipur State League ki ngasi Khuman Lampang Artificial Turf da sanakiba league match singda Neroka FC sangak fam amadi YPHU lalambung ani mai pakre tournament asigi ngasi sanakiba ahanba league match saduda Neroka FC sangak fam gi sanaroi S Subhasna Panjal ama aduga klasa kaino gi sanaroi S Herozitna masa mathanta chanjin khiba Panjal ama yauna klasa kaino bu Panjal ani amada maithiba pibangam khe Match asida maithi auraba klasa kainogi amatangairaba panziladuna Nabachandrana Chanki State League asigi ngasi sanakiba ani shuba match tana YPHU lalambungna M khabam lamkhaibu panzil ani amada maithi bapike match asida mai pakraba YPHU lalambungi sanaroi TH Nilakanta amasung M Ravindra anina panzil amamam sankibaga loinana M khabam lamkhaigi amatangairaba panziladuna MD Fayasuddin na Chanki KH Ingwasa Singh Memorial Trust ke Santhang Makhada All Manipur Football Association Sindhuna Chatharakliba State League asigi hayeng Khuman Lampang Men Stadium da sanagadaba humpumathoi suba match da nako nambul mapal amadi USA Khuraiga humpunithoi suba match da na FC Jalen Sadar Hills amasong Sagolban United anina lamba taunaragani Taret Suba under 16 men and women state level hockey tournament ngasidagi Khuman Lampak AstroTurf Hockey Stadium da sanaba hokre Manipur hockey na sinduna ngasi nupi gi ahan basana ki bal league match samada Farm Yai School gi sanaroi KH Susilana match ki ani kuntra taruk kuntra mapan amadi nifu manga suba minute sing da panjal mari
TH Ronibala amasung K Sylvia anina tarataruk Yankai amasung Kunnipan Nifutaret suba minute singda Panzel ani aduga KH Tombi amadi W Ranjita anina Mari amasung Kunmathoi suba minute singda Panzel amamamga chanduna YCCIC Kontha ahalupu Panzel tarasinoda yamna lakjana maithiba pibangakhi Tournament asigi nupagi Ahan Baliktana Farm Yar School na KHSC Khongmanbu Panzel Mari amada maithiba pikhi Mai Pakraba Farm Yar School gi Sanaroi N Dattana Kunipan amadi Yankai Mathoi suba minute singda Panzel ani aduga TH Kennedy amasung N Rositani na Maths ki taramanga amasung Yankai suba minute singda Panzel amamam sankhi Maithi Hauraba KHSC Khongman gi amatangarba Panzel aduna Maths ki nifutaruk suba minute ta L Samson na chankhi Tim Taranithoina Sarug Yaduna Ngasidagi Hokiba Tournament Asigi Hayeng League Match Ahum Sanaragani. Taruk Suba State Level AFC Transformation Challenge King Asi Preliminary Round Selection Tawaloikre. Jadli Bachahi Asigi August Taruk Tagi Hokiba Preliminary Round Asida Nupa Chamaga Humpumapan Amadi Nupi Chamaga Nifunipan Saruk Yari. Ngasi apunba fitness center nagamapal na sinduna lamdam asida leiriba mioi khudingmak masamau phaba amadi nada yek tanabagi pandamda pangthokliba transformation challenge asigi final round tha asigi tarani thoida MFDC gi hall da pangthoklagani Taruk Suba State Level AFC Transformation Challenge asida saruk yariba mioi chahum gatara tareta trainer kuntramanga physio ani amadi official ani na takpi tambibagi lamda saruk yari Atopa Manipuri bodybuilding competition show India da suk show prize se pidawani adu aina hajin mudi nakoi loina mic pako view competition asida mic bom deote ai kilo tara da tarasu I am the winner ai kilo ma tarasu I am the winner loina mic pa si competition sida mic ba haiba competition am deote no pa su ni pireso Kunipan Suba Senior State Level Archery Championship ngasi loishin kre. Championship asigi ngasi sanakiba men's recurve team eventa Sai RC na champion oikibaga luina na Assam Rifles Archery Club amadi FAC unit na second amasung third position takhi. Championship asigi 70+70 meter men's recurve round the FAC unit ki M Malim Nganbana first aduga Sai RC ki W Leonard amasung J Sen Maitai Anina second amadi third position tabangamki 70+70 meter women's recurve roundana Sai RC gi Sanathoi amadi Surmala Anina first amasung second position takibaga loinana GAC unit ki Lumila Fuang Shokna third position taki Manipur Archery Association Sindhuna Kuman Lampak Sports Complex Chathariba Championship asida tongan ba unit singdagi lakpa nupa macha amadi nupi macha archer chamaga nifuni thoina sarukyari 9th sector Assam Rifles ki Colonel DP Singh amadi Assistant Commandant IL Mitega Luinana Manipur gi sanakhonabagi thabak thoram kayada achauba thodang loriba mioi kayana championship asida makok mathang takraba sanaroi kayada medal amadi certificate sing khudol tamki Marisuba Northeast Open Lawn Tennis Tournament tha sigi mapandagi tarahumdoi faubada Lamphelpata Laiba Officers Club ta pangthoklagane Manipur Tennis Association Sindhna pangthokadaba tournament asigi Men's Open Singles ki champion da Lupala Singh Nifu Men's Open Doubles ki champion dana Lupala Singh Kun Ladies Open Singles ki champion da Lupala Singh Kun amadi Veterans Doubles ki winner dana Lupala Singh Taragi Senfam Singh thamgadaba tournament asida Mizoram Nagaland Assam Tripura amadi Yumbu Manipur dagi punna nupa amadi nupi sanaroi marfudra ni thoina saruk yaragani Masisi akoina fourth suba koina conduct tawsida notice khaktana interest from Bangladesh moisu yaujaba yabra khochabra khoida inquiry lae adumai tawdi heng kona akoina sum next edition da akoina chawkhatpa yanaba gisu khoi tanari aduna nokoi mateng yauraga masi sports haibasi
mayamna khangba mayamna pabiba mayamna support over the kali Arab the bulletin asigi headlines amok hana miyam da thamjage National Sports University Manipur dagi hongtok piganu Manipur gi mafam amada hektamak sabiyo haina MPCC gi President TN Hawkip na center gi pukning chungsinkre YTV local the Sports University Sabina Balamda Madongi Sanaroi Singyaw na miyam na wakat khongchat chatkre Muslim Singi Uniform Civil Code Sem na by NDA government ki thawungbu yari po ki Muslim Sing na yaning da bafung dokre amasung semgar sagat pangamloi da ba oirabadi karigi damak lengak na model village oina laukthok piribano haina ngairangbam khumbong amasung khaidem gi miyam na hanglakli